ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯈꯔ ꯈꯨꯝꯖꯤꯜꯂꯒ ꯉꯧꯔꯤꯅꯤ ꯃꯍꯤ ꯊꯣꯛꯂꯛꯄꯗꯣ ꯊꯥꯎ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯒꯤ ꯂꯧꯊꯣꯛꯀꯦ ꯃꯍꯤ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯇꯤꯜꯍꯧ ꯃꯄꯨꯝ ꯆꯅꯝ ꯃꯄꯨꯝ ꯍꯥꯞꯀꯗꯧꯒꯩ ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯧꯍꯜꯂꯅꯤ ꯁꯤ ꯃꯍꯤꯁꯤꯅ ꯍꯣꯔꯦꯟ ꯀꯪꯗ꯭ꯔꯤꯐꯥꯎꯅꯦ ꯁꯧꯍꯟꯗꯣꯏꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯔꯦꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯃꯤꯟꯅꯕꯅꯦ ꯃꯃꯤꯡꯅ ꯇꯦꯔꯦꯁꯥ ꯀꯧꯋꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯅꯦ ꯌꯦꯟ ꯃꯄꯨꯝ ꯆꯥꯁꯦ ꯑꯍꯥꯟꯕꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯗꯤ ꯌꯦꯟ ꯃꯄꯨꯝ ꯑꯃ ꯆꯥꯁꯦ ꯍꯥꯏꯔꯒ 2-3 ꯆꯥꯁꯦ ꯍꯥꯏꯔꯤ ꯁꯥꯊꯤꯕꯤꯅꯦ ꯃꯥꯗꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯀꯦꯖꯤ 1.5 ꯄꯨꯂꯞꯅ 3 ꯏꯕꯥꯅꯤ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯇꯧꯔꯅꯤꯕ ꯑꯗꯣ ꯆꯦꯂꯦꯟꯖ ꯇꯧꯕꯁꯦ ꯆꯥꯕꯤ ꯂꯣꯏꯕꯤ ꯇꯥꯟꯅꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯊꯨꯅ ꯆꯥꯕꯤ ꯇꯥꯟꯅꯗꯣꯏꯔꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯂꯣꯏꯕꯤ ꯇꯥꯟꯅꯁꯤꯅꯦ ꯍꯥꯟꯅ ꯂꯣꯏꯕꯤ ꯃꯥꯗꯤ ꯃꯑꯣꯡꯅꯤꯀꯣ ꯕ꯭ꯔꯣꯁꯨ ꯃꯌꯥꯝ ꯆꯥꯏꯗꯨꯗꯤ ꯑꯗꯣ ꯅꯪ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯔꯣ ꯌꯥꯔꯅꯤꯗ ꯑꯗꯣ ꯍꯧꯔꯁꯤꯔ ꯍꯧꯔꯁꯤ ꯇꯥꯏꯃꯔ ꯑꯝꯇ ꯊꯝꯃꯔꯣꯏ ꯃꯤꯅꯤꯠ ꯀꯌꯥꯗ ꯆꯥꯏ ꯈꯣꯠꯂꯤ ꯀꯔꯤ ꯀꯔꯥ ꯌꯦꯡꯉꯔꯣꯏꯒꯦ ꯑꯗꯣ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯍꯧꯔꯁꯤ ꯇꯦꯔꯦꯁꯥ ꯆꯦꯂꯦꯟꯖꯅꯦ ꯍꯥꯏꯕꯅꯤꯀꯣ ꯌꯦꯁ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯁꯜꯂꯦ ꯍꯥꯏꯕ ꯑꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯕꯅꯦ ꯀꯥꯏꯗꯩ ꯑꯩ ꯀꯤ ꯍꯥꯏꯕ ꯃꯥꯗꯤ ꯃꯁꯥ ꯈꯨꯐ ꯑꯃ ꯇꯧꯕꯅꯤ ꯈꯔ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯆꯥꯛꯁꯨ ꯂꯣꯏꯕꯤꯔꯣ ꯀꯩꯅꯣ ꯆꯥꯛꯁꯤ ꯂꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯌꯦꯟꯁꯤꯗꯪ ꯑꯁ ꯑꯗꯨꯗꯤ ꯌꯦꯟ ꯍꯥꯟꯅ ꯍꯧ ꯇꯥꯕꯅꯤ ꯕ꯭ꯔꯣ ꯑꯗꯣ ꯆꯥꯛ ꯌꯥꯝ ꯆꯥꯗꯕꯗꯤ ꯌꯥꯗꯦꯀꯣ ꯆꯥꯗꯣꯏꯅꯤ ꯍꯥꯎꯋꯦ ꯍꯥꯎꯔꯤ ꯑꯗꯣ ꯑꯄꯣꯕ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦ ꯂꯨꯄꯥ 500 ꯊꯥꯅꯔꯁꯤꯔ ꯄꯅꯤꯁꯃꯦꯟꯗꯤ ꯆꯥꯎꯔꯅꯤ 500 ꯊꯥꯅꯔꯁꯤꯔ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯕ ꯑꯣꯏꯅ ꯆꯦꯜꯂꯤꯁꯦ ꯃꯥꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯍꯜꯂ ꯂꯥꯛꯏꯅꯦ ꯑꯩꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯆꯠꯇꯦ ꯉꯁꯤ ꯑꯗꯨꯅ ꯔꯥꯎꯟ ꯀꯌꯥ ꯆꯦꯜꯂꯤꯕ꯭ꯔꯣ ꯌꯣꯡ ꯇꯥꯅꯤꯡꯗ꯭ꯔꯦ 2 ꯅꯨꯡꯗꯥꯡꯗꯤ ꯌꯥꯝ ꯆꯦꯟꯗꯦ ꯐꯔꯦ 2 ꯆꯪ ꯆꯦꯜꯂꯗꯤ ꯑꯩꯗꯤ ꯈꯔ ꯌꯥꯝ ꯆꯦꯜꯂꯝꯃꯗꯤ ꯄꯥꯈꯠꯂꯨꯔꯦ ꯉꯁꯤ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯆꯥꯕ ꯅꯨꯃꯤꯠꯁꯤꯗꯒ 10 ꯆꯦꯜꯂꯝꯃꯗꯤ ꯇꯣꯛꯑꯦꯅꯦ ꯊꯕꯥꯛꯁꯤꯅꯦ ꯌꯥꯝ ꯂꯨꯗꯣꯏꯁꯦ ꯑꯩꯗꯤ ꯁꯦꯠꯄ ꯍꯧꯋꯦ ꯑꯩꯈꯣই ꯁꯥꯟꯅꯃꯤꯟꯅꯕ ꯑꯉꯥꯡ ꯈꯔ ꯃꯊꯪ ꯇꯧꯔꯛꯀꯦ ꯁꯦꯠꯄ ꯌꯥꯗꯦ ꯕꯣꯜ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒꯦ ꯄꯥꯏꯔꯣ
Làm thế nào thì bé. Học cái gì cái nó nấu ngán bất thông này. Chị bé chán nó nằm nó sao à? Sai thật biết đi. Ôi, bắt giờ đấy. Piu rồi cái gì? Aku tinggi cái nó này wicket keeper. Sampai apa ni bro? Masih bro tu kau nak grab. Sana bro, come on bro tu jadi. Mukbang tàu với người mukbang tàu nó hành cái đó bảo. Hay hả? Chả nằm một chị nào cũng thân cả. Mà trong thịt chả béo ngoài à? Chả sát rồi. Ê. Hàng cái tâm chả ra bên này nè. Nice. Cái gì cứ làm sao à? Nang hidup dia memang kahit tada berapa nom tahu itu. Saya menurut. Sos kawin hai. Ayo kawin. Lupa dong, cukup tak? Dosa. Sos nak biar sambilnya. Kawin thì là chị bé thì mà lúc nào này thôi. Yêu ấy là đi hai lần chân lấy gì?
ꯐꯥꯒꯤ ꯇꯧꯅꯤꯍꯦ ꯌꯥꯔꯦ ꯁꯦ ꯂꯩꯇ꯭ꯔꯦ ꯁꯥ ꯆꯦꯂꯦꯟꯖꯁꯦ ꯀꯥꯎꯒꯅꯨ ꯍꯋꯥꯏꯖꯩ ꯃꯁꯥꯒꯤ ꯊꯛꯅꯤ ꯁꯤ ꯐꯔꯦ ꯉꯥꯏꯈꯣ ꯁꯤꯗꯤ ꯆꯥꯛꯁꯦ ꯁꯥꯏꯠ ꯊꯝꯃꯒ ꯁꯤꯁꯦ ꯂꯣꯏ ꯉꯝꯅꯕ ꯇꯧꯔꯁꯤ ꯑꯩ ꯐꯥꯔꯁ ꯇꯥꯒꯦꯕ ꯁꯤ ꯆꯥꯅ ꯂꯧꯊꯣꯛꯈꯤꯁꯦ ꯍꯥꯏꯔ ꯆꯥꯛꯁꯦ ꯂꯣꯏ ꯂꯧꯊꯣꯛꯀꯁꯦ ꯑꯩꯈꯣꯏꯗꯤ ꯆꯥꯔꯁꯤꯗꯅ ꯈꯔꯗꯤ ꯆꯥꯒꯦꯕ ꯆꯥꯛ ꯂꯧꯊꯣꯛꯈ꯭ꯔꯒꯦꯀꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯇꯞ ꯇꯞ ꯆꯥꯔꯒ ꯑꯗꯨꯝ ꯉꯝꯈꯤꯌꯦ ꯍꯥ ꯌꯥꯝ ꯇꯞ ꯇꯞꯅꯁꯨ ꯆꯥꯏ ꯍꯥꯏꯕ ꯑꯩꯔꯣ ꯅꯪꯒꯤꯗꯤ ꯑꯩ ꯑꯍꯥꯟꯕꯗꯤ ꯐꯖꯔꯦ ꯕ꯭ꯔꯣꯏꯗꯤ ꯑꯩꯅ ꯍꯦꯟꯅ ꯆꯥꯎ ꯃꯥꯜꯂꯦ ꯆꯥꯛ ꯇꯨꯝꯕ ꯑꯩ ꯂꯩꯔꯤ ꯃꯇꯣꯡ ꯃꯌꯥꯝꯁꯦ ꯀꯤꯖꯩꯑꯕ ꯁꯤ ꯂꯣꯏꯔ ꯆꯦꯟꯒꯅꯦꯕ ꯐꯝꯗꯗꯤ ꯋꯥꯖꯥꯠꯅꯤ ꯇꯣ ꯆꯤꯌꯔꯁ ꯍꯥꯏꯕ ꯋꯥꯕꯩ ꯂꯣꯏꯔ ꯃꯇꯣꯡ ꯀꯌꯥꯝꯁꯦ ꯑꯩ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯌꯦꯟ ꯊꯥ ꯑꯃ ꯆꯥꯔꯣꯏꯗꯣꯏꯔꯥ ꯌꯦꯟ ꯄꯥꯝꯈ꯭ꯔꯕꯩꯗꯤ ꯈꯤꯔꯛꯇꯣꯔꯦ ꯈꯤꯕꯅꯦ ꯑꯩꯁꯨ ꯌꯦꯔꯨꯝ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯌꯦꯔꯨꯝ ꯄꯥꯝꯈ꯭ꯔꯕ ꯌꯦꯔꯨꯝ ꯆꯥꯗꯗꯅ ꯑꯩ ꯅꯪꯉꯣꯟꯗ ꯌꯦꯡꯉꯛꯑꯔꯣꯏ ꯌꯥꯎꯕ꯭ꯔꯣ ꯑꯩꯅ ꯐꯥꯔꯁ ꯇꯥꯒꯦꯕ ꯕ꯭ꯔꯣ ꯅꯪ ꯑꯩꯅ ꯌꯥꯝꯃꯤꯀꯣ ꯌꯥꯝ ꯊꯤ ꯌꯥꯝꯃꯤ ꯀꯦꯖꯤꯁꯦ ꯌꯦꯡꯕ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯂꯨꯝꯃꯤ ꯍꯥꯏꯕ ꯕ꯭ꯔꯣ ꯑꯩꯁꯨ ꯑꯂꯨꯝꯕ ꯄꯥꯠ ꯂꯩꯔꯤ ꯍꯥꯏꯕꯅꯤ ꯅꯣꯏꯅꯗꯤ ꯃꯐꯩꯅꯦ ꯅꯪꯅ ꯐꯥꯏꯒꯟ ꯍꯥꯟꯅ ꯉꯟꯇꯥ ꯆꯥꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝꯕ ꯇꯧꯔꯛꯀꯅꯨꯅꯦ ꯍꯥꯏꯕ ꯕ꯭ꯔꯣꯒꯤ ꯁꯤꯗꯪꯅꯦ ꯍꯥꯏꯕ ꯕ꯭ꯔꯣꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯦ ꯕ꯭ꯔꯣ ꯀꯤꯟ ꯆꯥꯗꯣꯏꯅꯦ ꯂꯥꯁꯇ ꯃꯥ
ꯁꯥꯏꯕ ꯌꯥꯝ ꯋꯥꯏ bro phao sạc rồi Anh ngáo đây ông chân ra kìa. Uầy cái dài quá bột lắm tròn Không đây, không đây. Trời, già đấy quá à. bro anh cái gì mà mali dah Hindi. Itu sampai itu yang dah jam. Còn mình ăn gì cả. Cái bro này mà tua sao làm được chứ? Nang mà phải tới cái đấy mà tôi ăn bữa xa làm gì bao. Ay de bro lo siya tuloy siya nalalagay. Nang ganjil lên cả lại. Siapa pak? Ya bro. Tuh. Jadi kok. Bro anh biết cái tăng gì hiện mà mali rồi. Ay mà tung khám gì. Bữa sáng đến đâu rồi kìa. Chắc anh ấy thuộc lẹ bro. Thôi lạc bên này. Nang ngasay kitang kaya man loy kan ay na mapum do lengak tu do bro. Adu pat pa kan sari ba ji. Kaza. Punishment hero ra. Hero. Ay wai ra sila ne. Ya to ya rồi do la halai na. Ay na ngamba po di hai cái. Ngầm bu di lai po di. Bro si mai mukbang do ba fan thakala chik de dai da. Chi okay đó. Lem na. Charamagadi chaksu kaisu phajana nana charoidra. Challenge tausi no di. Chaksu tangkha lo thok. Hai rồi kìa, nâng phun như đã xa rồi hai cái phần này chứ. Nhưng mà thằng chơi xong dài ấy thằng anh em hỏi việc rồi. Khôi hẳn là mình mày ăn mà nâng kia vào ngay. Nè đúng ra ngầm mà bà. Tàu rồi ngầm rồi bà. Tàu rồi. Mấy em ra đi quay hay gì? Ay dia punya mau apa nih? Mana? Nang kia nó bây giờ bật tên lên thì để sợ rồi gì? Ay ngầm na ba yun na ni siya kiro siya bro. Ngầm rin yun. Có ngay bị cái. Cái nào mong thiên juga thân thân thân.
ꯃꯥ ꯇꯧꯏꯁꯦ ꯅ ꯐꯅꯦꯛꯀ ꯁꯦꯠꯍꯜꯂꯒ ꯐꯖꯅ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯪꯁꯨ ꯑꯗꯨ ꯉꯝꯃꯨꯔꯅꯣꯕ ꯑꯩꯁꯨ ꯁꯤ ꯉꯝꯃꯔꯣꯏꯒꯦ ꯐꯅꯦꯛ ꯁꯦꯠꯂꯣꯏꯔꯗꯤ ꯀꯦꯇꯪ ꯀꯦꯔꯁꯦꯕ ꯍꯣꯏ ꯌꯥꯏꯌꯦ ꯑꯩ ꯋꯥꯔꯦꯕ ꯕ꯭ꯔꯣ ꯑꯩ ꯑꯍꯥꯎꯕ ꯄꯥꯔꯥꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯈꯜꯂꯤꯅꯦ ꯌꯥꯝ ꯍꯥꯎꯅ ꯐꯩꯒꯟ ꯆꯥꯈ꯭ꯔꯦ ꯐꯩꯒꯟ ꯀꯩꯀꯥꯗꯣ ꯂꯣꯏꯕ ꯑꯗꯨꯅꯦ ꯁꯤ ꯃꯇꯨꯡ ꯀꯩꯀꯥꯗꯤ ꯍꯥꯟꯅ ꯆꯥꯔꯤꯉꯩꯗ ꯑꯩꯅ ꯑꯋꯥꯕ ꯁꯔꯨꯋꯥꯗ ꯂꯣꯏꯁꯟꯕ ꯑꯗꯣ ꯃꯥꯅ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯀꯦꯖꯤꯁꯦ ꯌꯧꯅꯦ ꯅꯠꯇꯦ ꯃꯥꯗꯤ ꯕ꯭ꯔꯣꯁꯤꯗ ꯍꯦꯛꯇ ꯅꯠꯇꯦ ꯑꯩꯗꯤ ꯆꯥꯛꯁꯨ ꯆꯥꯏꯅꯦ ꯁꯤ ꯃꯃꯥꯡꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯌꯥꯝꯗꯨꯕꯨ ꯑꯩ ꯁꯤꯔꯦ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔ ꯂꯣꯏꯁꯤꯜꯂꯁꯤ ꯃꯥ ꯉꯝꯃꯔꯣꯏꯒꯦꯌꯦ ꯃꯥꯁꯤ ꯑꯩꯅꯅꯦ ꯃꯥꯁꯦ ꯄꯅꯤꯁꯃꯦꯟꯁꯦ ꯐꯖꯅ ꯀꯦꯕꯤꯔꯒ ꯐꯅꯦꯛꯀ ꯁꯦꯠꯍꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯠꯊꯣꯠꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯇꯥꯏꯞꯇ ꯇꯧꯍꯟꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯁꯥꯟꯅꯃꯤꯟꯅꯕ ꯃꯌꯥꯝꯅꯁꯨ ꯃꯥꯁꯦ ꯑꯝꯇ ꯀꯦꯍꯜꯂꯛꯑꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯣ ꯂꯣꯏꯅꯃꯛ ꯍꯥꯏꯌꯦꯕ ꯆꯦꯂꯦꯟꯖ ꯇꯧꯑꯣꯅ ꯑꯗꯣ ꯃꯥꯁꯨ ꯑꯁꯤ ꯉꯝꯃꯔꯣꯏꯒꯦ ꯑꯩꯁꯨ ꯁꯤ ꯉꯝꯃꯅꯣ ꯍꯥꯏꯕ ꯑꯗꯣ ꯉꯝꯗꯕꯁꯤꯗ ꯀꯛꯊꯗꯣꯏꯁꯦ ꯐꯅꯦꯛ ꯁꯦꯠꯄꯁꯤꯃꯗꯤ ꯀꯛꯊꯠꯈ꯭ꯔꯒꯦꯕꯀꯣ ꯁꯤ ꯄꯥꯔꯠꯁꯤꯃꯗꯤ ꯑꯗꯨꯒ ꯃꯃꯥꯏꯁꯤꯃꯗꯤ ꯌꯥꯝ ꯐꯖꯅ ꯀꯦꯕꯤꯔꯁꯦ ꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯑꯁꯤꯀꯣ ꯍꯣꯏ ꯑꯩꯒꯤ ꯁꯤꯒꯤ ꯕ꯭ꯔꯣꯅ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯇꯧꯗꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯩ ꯍꯥꯏꯗꯦ ꯕ꯭ꯔꯣ ꯌꯧꯔꯦ ꯕ꯭ꯔꯣꯁꯤ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯃꯇꯣꯡꯗ ꯍꯦꯛꯇ ꯐꯨꯜ ꯌꯥꯎꯔꯦꯕ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯉꯝꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯉꯝꯃꯔꯣꯏꯒꯦ ꯏꯔꯥꯏꯗꯤ ꯂꯥꯏꯔꯦ ꯁꯤꯁꯦ ꯑꯃꯨꯛꯇꯪꯒꯤ ꯆꯥꯛꯈꯣꯝꯗ ꯂꯣꯏꯔꯕꯅꯦ ꯁꯤꯗꯤ ꯑꯍꯥꯟꯕꯅꯤꯗ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇꯪꯒꯤ ꯆꯥꯛꯈꯣꯝꯅꯤ ꯃꯊꯪꯗ ꯑꯃꯨꯛꯀ ꯇꯧꯈꯤꯁꯦ ꯍꯥꯏꯔꯛꯇꯣꯏꯔꯥ ꯇꯝꯃ ꯂꯥꯛꯇꯣꯏꯔꯕ ꯑꯗꯣ ꯌꯥꯔꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯆꯥꯛꯁꯤꯗꯤ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯌꯦꯟꯗꯣ ꯀꯦꯖꯤ 1.5 ꯃꯥꯏꯒꯁꯤ ꯏꯊꯟꯇ ꯎꯖꯔꯛꯄꯒꯤ ꯐꯤꯕꯝ ꯌꯧꯔꯦꯕ ꯄꯣꯛꯈꯥꯏꯔꯦ ꯌꯥꯔꯕ ꯅꯪ ꯀꯩꯝ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯀꯩ ꯍꯥꯏꯌꯣ ꯑꯩ ꯀꯦꯗꯣꯔꯦ ꯍꯥꯏꯔꯝꯃꯣ ꯀꯥꯏꯁꯦ ꯑꯩ ꯀꯦꯗꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯟꯅꯕꯤꯗꯕ ꯃꯌꯥꯝ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯛꯄꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ ꯑꯩꯒꯤ ꯋꯥꯁꯛ ꯄꯦꯄꯦꯅ ꯀꯦꯔꯤꯅꯦ ꯍꯌꯦꯡꯁꯨ ꯐꯅꯦꯛ ꯁꯦꯠꯂꯒ ꯆꯦꯜꯂꯅꯤ ꯂꯝꯄꯥꯛꯇ ꯔꯥꯎꯟ ꯑꯃ ꯍꯥꯏꯕ ꯃꯤꯡꯁꯦꯟ ꯑꯝꯇ ꯄꯤꯕꯤꯌꯨꯁꯦ ꯑꯉꯥꯡ ꯌꯥꯔꯦ ꯑꯩ ꯌꯦꯡꯉꯝꯃꯣꯏ ꯑꯩ ꯌꯦꯡꯉꯝꯃꯣꯏ ꯁꯟꯁꯀ꯭ꯔꯤꯟꯗꯤ ꯈꯨꯇꯥꯡꯒ ꯂꯥꯏ ꯁꯤꯖꯤꯟꯅꯩꯁꯦ ꯏꯅꯦꯗꯩ ꯐꯅꯦꯛ ꯂꯧꯕꯅ ꯐꯕ꯭ꯔꯥ ꯅꯪ ꯄꯨꯔꯛꯄꯅ ꯐꯕ꯭ꯔꯥ ꯑꯩ ꯑꯃ ꯈꯜꯂꯨ ꯌꯨꯇꯨꯕꯇ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯗꯨ ꯀꯛꯊꯠꯂꯅꯤ ꯑꯩ ꯆꯠꯂꯣꯏ ꯑꯩꯁꯨ ꯆꯦꯟꯃꯤꯟꯅꯗꯣꯏꯅꯦ ꯍꯥꯏꯕ ꯏꯕꯥꯅꯤ ꯀꯩꯅꯣꯝ ꯐꯥꯎꯕ꯭ꯔꯥ ꯕ꯭ꯔꯣ ꯌꯥꯝ ꯍꯣꯔꯦ ꯍꯥꯏ ꯕ꯭ꯔో ꯆꯦꯟꯈ꯭ꯔꯣ ꯎꯕ꯭ꯔꯥ ꯑꯩ ꯇꯥꯖꯜꯂꯛꯑꯅꯨ ꯄꯤꯒꯦ ꯇꯥꯏꯗꯣ ꯍꯥꯀꯠꯆꯟꯗ꯭ꯔꯣ ꯌꯥꯝꯅ ꯍꯥꯀꯠꯆꯕ ꯑꯩꯁꯨ ꯅꯍꯥꯟꯃꯨꯛ ꯀꯦꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯇꯞꯅ ꯇꯧꯋꯣ ꯇꯞꯅ ꯃꯦꯀꯞꯇꯤ ꯀꯃꯟ ꯑꯣꯏ ꯑꯗꯨꯅꯤ ꯅꯥꯇꯣꯟꯁꯦ ꯍꯥꯞꯄꯦ ꯑꯩꯅ ꯃꯥ ꯇꯧꯍꯜꯂꯤꯁꯤꯅ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯀꯨꯂꯥꯁꯤꯅ ꯑꯃꯨꯛ ꯊꯤꯒꯥꯏ ꯁꯥꯗꯅ ꯀꯅꯥꯗꯅꯣ ꯑꯩꯅ ꯑꯉꯥꯡ ꯀꯧꯕ ꯃꯥꯏ ꯐꯣꯟ ꯀꯩꯀꯥ ꯑꯃꯨꯛ ꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯐꯥꯔꯁ ꯇꯥꯏꯝꯗꯒꯤ ꯀꯅꯥꯝ ꯎꯍꯜꯂꯛꯀꯅꯨ ꯀꯅꯥꯝ ꯎꯍꯜꯂꯛꯀꯅꯨ ꯃꯤꯅ ꯌꯨꯇꯨꯕꯇ ꯊꯥꯒꯠꯅꯕ ꯅꯪ ꯌꯥꯝ ꯊꯥꯕꯤꯔꯣ ꯌꯦꯡꯈꯠꯀꯣ ꯍꯥꯏꯕꯅꯤꯅꯦ ꯃꯊꯛꯇ ꯁꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯤꯄꯔ ꯑꯃꯨꯛ ꯂꯩꯔꯣꯏ ꯀꯦꯕ ꯃꯊꯛ ꯇꯦꯡꯈꯠꯂꯣ ꯅꯣꯡꯈꯠꯂꯤ ꯂꯩꯌꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯕꯤꯟꯗꯤ ꯅꯪꯉꯣꯟꯗ ꯄꯛꯆꯕ ꯃꯆꯨꯅꯦ ꯑꯃꯨꯕꯅꯦ ꯇꯨꯡꯊꯣꯛ
ꯁꯦꯝꯃꯣꯁꯦ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯣ ꯅꯠꯇꯦ ꯋꯥꯁꯨ ꯉꯥꯡꯖꯜꯂꯤ ꯃꯆꯤꯁꯦ ꯐꯖꯅ ꯂꯣꯏ ꯌꯦꯡꯉꯣꯅꯦ ꯁꯤꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯕ꯭ꯔꯣ ꯂꯩꯔꯦ ꯕ꯭ꯔꯣ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯌꯥꯔꯦ ꯕ꯭ꯔꯣ ꯂꯣꯏꯔꯦꯀꯣ 이사이 맞잖아. 미국 그딩라고. 미국으로 살면 따따따 가보. 찌찌찌. 야래 로래. 제 게임을 로래버리는 호직 사이는 밑 마카 영더비 그런 또비 아주 고마워. 뱀 딱비요. 미살로. 방토. 다 답이더라면 또 팬에게 마당으로 가이노 하러 막 하이나드레 마찬 ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯒꯨꯝꯁꯦꯅ ꯍꯥꯏꯖꯔꯗꯤ ꯑꯗꯨꯏꯅꯦ ꯑꯩ ꯀꯦꯕ ꯌꯥꯏ ꯑꯗꯨꯗꯤ ꯌꯥꯔꯝꯃꯣꯏꯅ ꯑꯩꯅ ꯅꯪ ꯀꯦꯔꯒꯗꯤ ꯆꯦꯜꯂꯟꯗꯣꯏꯁꯤ ꯆꯦꯜꯂꯣ ꯀꯣꯛꯅꯒ꯭ꯔꯝ ꯑꯗꯣ ꯍꯌꯦꯡ ꯀꯦꯗꯕꯤꯗ ꯆꯦꯜꯂꯣ ꯍꯥꯏꯕꯅꯤ